ngasi ayuk phongkiba tongan Manipuri sifhongsing amasum thokiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikedi miyamda thamjagi ahanbada Amit Shah North East class 10 phawbi Hindi soidana tamhalagani English ki muhutta Hindi ne state singi phawna lon oigadabani awangpok state singda laidibi school singde Hindi bu class 10 gi thak phawbu compulsory subject oina tamlagani Hindi lol ne English lol gi muhut sinba oina Seasonal Yangadavani Han Union Home Minister Amit Shah Fungtokre New Delhi the Pangtokpa Parliamentary Official Language Committee gi Kuntragate Subam Mipamda preside Toki Union Home Minister Amit Shah Hai Awangnopo State Nepal the Hindi Takpinabagidama Ozalising Pungani to Hakre Awangnopoki Tribal Community Mapangi Lol gi me asi Devangari Mayigna Mahut Sinkre Home Minister Hai Hindi examination pangthokpa matamda ahenba miyeng thamgadabani Hindi asi India gi lol oiribani amasu masi tungan state singdagi lakpa miyoi singna amaga phawna lol oina sejinagadabani madu natraga English natabi India gi lol oiba regional natraga na state amagi akaknaba lolda phawbusu akaiba leiti loinana lebak sinba thungna Hindi lol gi maru oiba si khangna English gi mahut sinba lol oina sejinagadabani haki Hindi asi English ki mahut sinba lol oina sejinagadabani adumoinama local lol gi mahut sinba oina di sejinaroidabani haki mifam aduda Home Minister na wapam ahumda miyeng thamladun hai Parliamentary Official Language Committee gi report ki ahanba volume dagi 13 suba volume fawba sida piriba recommendation adu thabak oina onthoknabagi damak July thada committee gi mifam ama sinanaba khanki Class 9 gi thak phawbada tamliba mahairoi singde Hindi gi wakal loksing lehananaba miyeng thamduna sangsinbaga loinana Hindi gi exam na miyeng thamgadabani loinana Hindi gi dictionary asi revise tawraga amukhana phongdoknabu wapam Union Home Minister na mifam adu puthoki makna hai Hindi asi atopa local lol singi wahai sing sejinaduna flexible ohendriba phawbudi masi sandokpada awaba legani Hauski matamna official language asibu Leiba asigi apun masaktam gi maruweba saru ama ohenbagi tangai fadavaladi mifam madura committee gi report ki 13 suba volume adu India gi president pishinbada Home Minister na ayaba piki mangna ai committee sina tawriba thabak singi khongjelasi mamangna amukta ukhidri committee sigi matam asimakta India gi president report okum thaba ngamba si pungning thawatningai ne masum punamaki mai pakpani India da national language ama laijadrabasu Hindi asi official language ama oiribani magna hai Prime Minister Narendra Modi na lenga asi salaibigi medium asi Hindi oiribani lenga ki cabinet agenda sada hundradi Hindi da semlabani mihambadu Union Minister of State Home Ajay Kumar Mishra amasum Nisit Pramanic Officials Language Parliamentary Committee gi Vice Chairman Mehatab amasum atay members sing susaruk yaki haina pausina makhatana sa phongdorakli atopa paw manamo fagatringay da lam khopsin basing handu lainingi mingda irang sagat kanu si minister sora singlakta leba police boot thugaikhre white mai thakre more lambi ban kaukhre lamda masigi sing pa torera lam khopsilaga laisiliba miyoi sing isa fadringay missionary fadringay amasum Kuju Kraising Fagatringay Isana Kangna Lamadu Tadopiu, Liningi Mingda Miam Irang Sakat Piganu Hanis Minister Bidena Fungdokre, Shaklam Manipur Prana Sindun Ukul District Manungsan Ba, Peha Kulda, Peha Youth Organization Kusamnaraga, April Mapanamasum Tarada Numini Suman Satagada Liam Namit Laying Bigi Kemamasum, Anoxing Liam Lian Topa Toramgi, Lam Tabras Minister Wapamasi Fungdokibini, Magna High. Ngarangdagi Kaksing District ki manungsan ba sorar thokliba thawdo si yamna lebak thibani miyamna isagi lamda lebiyu lam khopsi laga leibising isana khangna thadopiyu isagi lamda sokpada laingakna pifam thokpa competition pigani loinena lokapam thokpa thabak logi matungina lokhtkani laingakna loksin krab lam natragana khaslen hekta khopsi laga leigani haibu wakal thadopiyu singda reserve forest area natragana wildlife sanctuary da khopsi laga leiribising su Pangyada yakadabagumna khanbagi hainabisi thadoklasi masigumasi miyamna tawbigano haki sorara thoklibe thawdosi mamangi lengaki matamna National Sport University sanaba lawsilamlaba acre sahumdagina samri rongki lamadu fencing khagatnaba laingakna thabak lokhatpaga mari lainana thokpani masigi pithokpam thokpa senpham hanana pithoktuna loikrabani lam adu fencing thagatnabagi damak laingakna thabak lokhatpani
Laingakna sangshiliba khongthang asi DC amasum settlement department da leiba record ta yumpham oiraga lokhotpa khongthang ne haiki madugi thabak pakhatpa matamda apanba pirakpa silebak thibani masida laingak ama lei haidun hekta namphura tawba si nuaiti lainingi mingdi issue sakana bo khona bigano haiki se minister na hai singilamda miyam leibi yabigi lo leirabasu reserve forest area da umang kok thoklaga lam khopsi liba si tawbigano laingakna manipur sinba thungna lam khopsinba turel khunung yum kai sajinba punama takthopagi thaba asi sa tharagani hairi loktak pat lam khopsinba mayam isai sana khangna mipha mipun tawdringai mesin fagatnadringai amasum isa fagatringai da khopsiliba lam adu thadokpiu lam khopsiliba singa sigi sapsab record amasum satellite mapping singba loina lairi pata na taba mapamda lairibi sing isana khangna handokpiu han so pausin makata phungdoraki se minister na hai pauna bazar thangal bazar dukan tawribi sing thagali laingana lakholakpa khongthang si miyam gi khutong sana bani government ki policy program da yabibi gi damuk thagali lenga sigi numit samani gi program gi manungda tumbisana market sabulusi lagani street vendor sing yoina kaithel phampam lamphel lamasmi hanagi ima kaithel gi mamangda temporary setting sabulusi narakle maramasina upai leitrabani haidura lambi matai hektamak phamjinba si tawbidanaba appeal tokhi drakamari lainaba case da manipur police ki personnel sing cnabagi wafam laklibasigi matangda minister haya sigumba thawdo si yamna lepakthibani mamangda se personnel sing drug ki case cnabagi fagat ki balaikhre numit kharani mamangda su drug puraga salambadagi fagat ki bamiyu edu bdf oiramle mak thabak tagi laktholaga kaisum samda laikhre ngarang asam drug ka kona na mla amagi pso oina lairiba manipur police ki personnel ama phakibadu lebakthibani laingak na singnaba police officer kharagi mathakta su screening amasum police verification sathaduna lairibani ngarang thakdokta senariba police personnel adubu lanai oina thabak tawribra haibadu manipur da puraklaba matungda sapsaba khanglagani asigumba case senariba singlemna tharoi loge matungina lengana legal action lakhotpaga loinena thabak tagi sulokthokani akhi amoromda yaithibi lakol food park sana balam khopsinbada sorasing wamagi masajid yawna yumkya lokshinna bhoknar ko yaningda phungdoktuna miyamna horakiba irang ngasi sorasing lakta leba police ki boot amasum police ki motorcycle ama maithadokre lakol asida sports university sana na lokshin kiwa lokform sing food park sana bhonarakpada sorasing wamagi masajid yawna yumkya lokshinna bhonarakle habidigi ngarang digi hawna miyamgi asok irang horakibani irang asiki makasa tarak poina ngasisu imphal more lambigi sora mapada lambi thingba yauna makal makha kyagi khungjang changsingki saraduda police na akan mamona section ngaktuna pak singwatwegi thabaksu suba hoki hena pawks phungdorakli panba yabade ngarasu sora gi khosaunaraba miyamna thabak suba lemna ba haibadigi amadi miyamna irang horakbadigi wathok isigi matana woroisan ma puraktriba fawa thabak lepa haidunu yanabadagi miyamna khongjang handokhibani nakalamoromda hauji TV local gi area sida oirakliba phibam masigi yenglaga local leaders singsu mari leinabasinga phaminanaba yamna kana honari lengana su wari sanaba matamama athubada bibirakani habi thajaba lei hairaduna miyamgi warep ki matungina hiramasigi matana waroisanama puraktriba phawba miyamga loinana national highway to imphal more lambi matam kaktuba ban tawragani haina laukthokladuna miyam asibu lambi de tumba saba tawduna leiragani hainasu sem sakre athubada waroisin purakani haina soradagi jila parishad member amadi Nazimuddin phongdoraki thagdosigi matana ngasi sorada pawmising unaba mada Nazimuddin makhatan hai manipur lenga na thawbal DC ki staff singna khangawdana thasigi taretagi horaga mafam asida leiriba miyam punamak amadi local leaders singna kariguma pawamata piraktana mafam asi mega food park sagani fencing tawgani haidunu yaithibi lakol survey tawba lakpasi miyamgi mayoktani ngarang soradagi jila parishad pradhan amadi kaksingi MLA Rameshwar yawna mafam asida survey tawba laklibi staff singa wari sanaduna wathok asigi matangda MLA na daita lawiraga laingaka amuktang wari sanakisi haiduna yanaba amagi makhada handoknakibani mafam asi yuon khibra yuon dabra haibadu higher authority da chang laibisnati mafam asi hauji yum taribani pata pairibani karigumba amata thigat patawduna hekta sangsilakpa si yamna lebak thibani yanakibagi matungina hana wari sananaba pawsu pirakpa leitana hokiba ehingdagi masing yamnaba security sing changsilaklaga thabak suba horakpasi yamna lebak thibani asiguma thawong asina miyamgi lusingba singna miyambu fathaba ngambagi panggal leitre
ꯃꯗꯨꯗꯒꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯄꯥꯉꯜ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯤꯡꯊꯤꯅ ꯑꯆꯥꯟ ꯃꯤꯔꯥꯏ ꯂꯩꯇꯅ ꯌꯦꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯝꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯍꯤꯡꯅ ꯂꯝ ꯑꯣꯟꯅꯅꯕ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯅꯤꯡꯊꯤꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤꯁꯨ ꯍꯥꯏꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯨꯂꯤꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯀ꯭ꯌꯨꯖ ꯑꯃ ꯑꯌꯥꯡꯕ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛꯇ ꯑꯍꯣꯕ ꯀꯌꯥ ꯂꯩꯈꯤꯕꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯆꯍꯤ 10 ꯃꯃꯥꯡꯗ ꯃꯤꯍꯥꯠꯄꯒꯤ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕ ꯑꯦꯀ꯭ꯌꯨꯖ ꯑꯃ ꯀꯣꯔꯠꯅ ꯑꯌꯥꯡꯕ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯀꯨꯝꯖꯥ ꯏꯪ 2002ꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ SI ꯑꯣꯏꯔꯝꯕ ꯀꯦ ꯑꯁ꯭ꯋꯤꯅꯤ ꯀꯨꯃꯥꯔꯕꯨ ꯍꯥꯠꯄꯗ ꯑꯃꯗꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ M ꯀꯨꯃꯥꯔꯕꯨ ꯑꯦꯁꯣꯜ ꯇꯧꯕꯗ ꯆꯦꯟꯅꯕ ꯑꯦꯀ꯭ꯌꯨꯖ ꯑꯃ ꯁꯦꯁꯟ ꯖꯖ ꯏꯝꯐꯥꯜ ꯋꯦꯁꯅ ꯑꯌꯥꯡꯕ ꯆꯩꯔꯥꯛ ꯑꯣꯏꯅ ꯉꯁꯤ IPCꯒꯤ ꯁꯦꯛꯁꯟ 324 ꯑꯃꯗꯤ CRPCꯒꯤ ꯁꯦꯛꯁꯟ 222ꯒꯤ ꯃꯈꯥꯗ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯔꯠꯅ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯨꯈꯥꯝ ꯐꯨꯅꯤꯜ ꯆꯍꯤ 63 ꯀꯧꯏ, ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯥ ꯑꯣꯏꯅꯥꯝ ꯂꯩꯔꯛꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2002ꯒꯤ ꯁꯦꯞꯇꯦꯝꯕꯔ 7ꯗ ꯃꯇꯝ ꯑꯗꯨꯗ SI ꯑꯣꯏꯈꯤꯕ ꯀꯦ ꯑꯁ꯭ꯋꯤꯅꯤ ꯀꯨꯃꯥꯔꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯣꯔꯦꯗ ꯆꯦꯟꯕ ꯕꯁ ꯑꯃ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯔꯤꯉꯩꯗ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯕ ꯃꯆꯤꯟ ꯇꯨꯝꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯉꯛꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯈꯥꯝ ꯐꯨꯅꯤꯜ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2002ꯒꯤ ꯅꯕꯦꯝꯕꯔ 13ꯗ ꯐꯥꯈꯤ꯫ ꯑꯦꯀ꯭ꯌꯨꯖ ꯑꯁꯤ IPCꯒꯤ ꯁꯦꯛꯁꯟ 302, 326ꯒꯤ ꯃꯈꯥꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯑꯃ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜꯗ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ, ꯑꯗꯨꯕꯨ ꯀꯃꯤꯇꯦꯜ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯗꯨ ꯑꯃꯨꯛ ꯀꯨꯝꯖꯥ ꯏꯪ 2003ꯒꯤ ꯑꯦꯄ꯭ꯔꯤꯜ 18ꯗ ꯁꯦꯁꯟ ꯖꯖ ꯃꯅꯤꯄꯨꯔ ꯏꯁ ꯀꯣꯔꯠꯅ ꯁꯦꯛꯁꯟ 302ꯒꯤ ꯃꯈꯥꯗ ꯆꯠꯊꯔꯛꯈꯤ ꯑꯃꯗꯤ ꯑꯦꯗꯤꯁꯅꯦꯜ ꯁꯦꯁꯟ ꯖꯖ ꯃꯅꯤꯄꯨꯔ ꯏꯁꯅ ꯀꯦꯁ ꯑꯁꯤ AST ꯀꯦꯁ ꯅꯝꯕꯔ 8/2006/7/2006 ꯑꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯕꯨ ꯁꯦꯛꯁꯟ 302 ꯑꯃꯗꯤ IPCꯒꯤ ꯁꯦꯛꯁꯟ 326ꯒꯤ ꯃꯈꯥꯗ ꯆꯥꯔꯖ ꯑꯅꯤ ꯐ꯭ꯔꯦꯝ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯀꯦꯁ ꯆꯠꯊꯔꯛꯄꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯋꯤꯠꯅꯦꯁ 17 ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯋꯤꯠꯅꯦꯁꯁꯤꯡꯅ ꯊꯝꯂꯛꯄꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯗꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯌꯥꯎꯅ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯁꯤꯡꯕꯨ ꯃꯇꯤꯛ ꯆꯥꯅ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯂꯩꯇꯕꯅ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯦꯀ꯭ꯌꯨꯖ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯃꯝꯅꯕ ꯑꯣꯏꯍꯟꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯁꯦꯛꯁꯟ 302ꯒꯤ ꯄꯥꯜꯂꯤꯕꯁꯤ ꯂꯧꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯅ IPCꯒꯤ ꯁꯦꯛꯁꯟ 326ꯒꯤ ꯃꯤꯠꯌꯦꯡꯗ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯕ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯗꯒꯤ ꯈꯪꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯀ꯭ꯌꯨꯖ ꯑꯁꯤ IPCꯒꯤ ꯁꯦꯛꯁꯟ 326 ꯑꯃꯗꯤ 324ꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ 1.5ꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯀꯦꯁ ꯑꯁꯤꯒꯤ ꯇ꯭ꯔꯥꯌꯦꯜ ꯃꯅꯨꯡꯗ ꯃꯇꯝ ꯁꯥꯡꯅ ꯅꯨꯃꯤꯠ 568ꯅꯤ ꯑꯦꯀ꯭ꯌꯨꯖ ꯑꯁꯤ ꯖꯦꯜꯗ ꯂꯩꯔꯛꯈꯤꯕꯅ ꯃꯍꯥꯛ ꯀꯦꯁ ꯑꯁꯤꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯔꯣꯏ꯫ ꯀꯟꯚꯤꯛꯁ ꯑꯁꯤ ꯕꯦꯜ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯕꯦꯜ ꯕꯣꯟꯗꯁꯤꯡꯁꯨ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯈꯤꯕ ꯖꯖꯃꯦꯟ ꯑꯣꯔꯗꯔꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯏꯋꯤꯠꯅꯦꯁꯁꯤꯡ ꯑꯃꯗꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛꯇ ꯑꯍꯣꯕ ꯂꯩꯍꯟꯗꯅꯕꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯦꯀ꯭ꯌꯨꯖ ꯑꯃꯅ ꯀꯣꯔꯠꯔꯨꯝꯗ ꯎꯀꯤꯜ ꯑꯃꯒꯤ ꯃꯀꯣꯛ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯟꯗꯔ ꯇ꯭ꯔꯥꯏꯌꯦꯜ ꯄ꯭ꯔꯤꯖꯅꯔꯁ ꯑꯣꯏꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯍꯥꯠꯂꯨꯕꯒꯤ ꯀꯦꯁ ꯑꯃꯗ ꯕꯦꯜ ꯂꯧꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯉꯁꯤ ꯆꯩꯔꯞ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯑꯀꯥꯝꯄꯦꯠ ꯀꯌꯥ ꯉꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯎꯀꯤꯜ ꯑꯃꯗꯁꯨ ꯃꯀꯣꯛꯇ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯒꯤ ꯃꯃꯤꯡ ꯅꯃꯩꯔꯥꯛꯄꯝ ꯑꯔꯨꯟ ꯑꯦꯂꯤꯁ ꯗꯥꯅꯣꯏ ꯆꯍꯤ 92, ꯑꯄꯣꯛꯄ ꯍꯣꯂꯦꯟꯗ꯭ꯔꯣ ꯀꯧꯏ, ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯃꯥꯏꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯪꯕ ꯄꯥꯎꯗ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯍꯥꯟꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯔꯠ ꯀꯥꯔꯛꯄꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯣꯔꯠꯀꯤ ꯔꯨꯝ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯑꯗꯨꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯑꯃꯅ ꯃꯥꯛꯁ ꯎꯞꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯅ ꯖꯖꯁꯨ ꯂꯩꯔꯤꯕ ꯀꯣꯔꯠ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯈꯪꯍꯧꯗꯅ ꯂꯥꯎꯈꯣꯡꯗꯨꯅ ꯂꯩꯈꯤ ꯑꯃꯗꯤ ꯀꯣꯔꯠ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯅ ꯇꯥꯕ ꯌꯥꯔꯣꯏꯗꯕ ꯑꯀꯥꯝꯄꯦꯠꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯀꯣꯔꯠꯀꯤ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯎꯀꯤꯜꯁꯤꯡꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯣꯔꯠ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯍꯟꯈꯤꯅꯕ ꯍꯣꯠꯅꯈꯤ ꯑꯃꯗꯤ ꯆꯩꯔꯞ ꯀꯣꯔꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯎꯀꯤꯜ ꯑꯃꯅ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯅꯨꯡ ꯑꯃ ꯈꯨꯟꯗꯨꯅ ꯊꯣꯝꯕꯗꯒꯤ ꯎꯀꯤꯜ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯑꯣꯏꯔꯛꯈꯤꯕ ꯐꯤꯚꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯐꯥꯖꯤꯜꯂꯤꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫
Panba yabri thaudu asida accused oidebasi mama Hatlubagi case amaga mari lainana kumja English singani ga taraga turki November taraga mathoida faaduna judicial custody de lerakibani lerakhiba miyoini loinana case adugi charge sisu kumja English singani ga taraga ni pan gi me tara mathoida pikhatkre haina supalakli Makasa tharakpoina to papa mana MSPCL gi case ta sienaba miyoini BL thadokre Aran mamong seal season ki haidana session judge Imphal East Special Court Manipur Logayuktagi court wayel sathariba MSPCL gi case amada siena bani haba miyoini ngasi bel thadokre case asigi mari lainana ko na thokiba order da hai accused oiriba A Rajendra Sharma madi o ye school bu case asigi thijin humjin bada makoina sel thungi kana ba lawkiba leiti haina prosecution na pikhala ko report fali loinana makoi ani na masaigoiba anaba lei haiduna tharakiba bel lusu ko na PR bon oina lupa lakh ama thielaba matungda ayaba piki makoina BL leiringai manungda lakliba April 8 dagi hauduna case asida makoigi mathau taba leiriba fawba numit khudingi case asigi ayogi mamangda ayuk pung 10 dagi baro fawgi manungda kerokadabani loinana makoina Manipur gi mapana satsu court ki ayaba yauduna yaro hanspali case asigi ayona court pikhala ko report amagi matungina senja thumjagi case asida makoina mathau taba se sang manghanbada CNI haba khangamle adubu case asigi main FIR da accused number 2 oiriba matamaduda executive engineer oiriba dugi yathang matungina tawkibani hainasu khangmangamle Makasa tharakpoina to papa mana class 10 exam gi wahangi pakum mathang manau kaidana pairamba mahiroi thengnare desam pakum mathang manau kaidana pairaga nataba pambai sijinaramba Khongbal Sienba amasum sililang libisingna kankhatpegi mami sauna takiba leibak thibani haina Democratic Student Alliance of Manipur desam thadorakpa sirolamana haidi Secretary Education and Academic Affairs Thanauzam Sumo Luwang na kuyek pidro thadorakpa sirol sinahai bosemna lobo class and examination asida suhanagi hanagum atumak desam ge khanaba tim ahumna saba kangbuna tungan ba center singa yengsin khongsa sakhi ahanba timna saluba Center sing aduna center number 119 Hairok High School Hairok amasum center sama kun Hairok Higher Secondary School Hairok asida sakhi center ani asida desam gi thaumisina yengsin basatpada wang singi pakum mathang manau naina sabak Xerox tawraga silamba amadi paktakna sinbagi mawong Hairok High School fangki masimak gyamna lebak thiba mani Hairok Higher Secondary School Hairok te suwang singi pakum mathang manau kaidana Xerox tawtholaga silamba thawong sing faki Desamgi team number 2 na sakiba center sing center 131 Crescent English School Lilong center number 132 Lilong Higher Secondary Madrasa Lilong center number 133 Islamic English School center number 134 Lilong Higher Secondary School Lilong hairibasini amasum Crescent English School amadi Lilong Higher Secondary School asida nataba pambai sijinaramba amadi invigilator singna mathoda puning sangdaba kya ama thenaki Desamgi team number 3 na Khangabok Higher Secondary School Wisdom Foundation Khangabok Sangayumpham High School yengsinki Khangabok Higher Secondary School angakpa mawongda Khongbal Sienbagi mami sauna taki amasum toilet ki mapandagi toilet room da mairoi singda sejet pisilamba Desamgi thaumi singna haktengna fakhi amasum Wisdom Foundation Khangabok Center asidadi khara langbagi mami thenaki Sangayumpham High School Sangayumpham High Center asidi yamna ingna examination pangthorama thenaki exam center gi manungda sililang liba kangbu singna masagi mathau tawdabagi mami yamna sauna center kharada tarakpa haibasi kunai sigi yamna lebak thibani CZ Lokthok pira u hairaga CZ mahiroi singdagi lokthokhanba invigilator sing khongjin mapanda leplaga singninga oiba mongda laikiba mahiroi sing mamangda Pak tharaga sinbada akanba wahaina haidaba haibasi kunai si tunglam sata kari oirakani haiba oza oiribisingna khandafam thokpra khali masi oza am oina suktau tawredaba mani mama mapa oiribisingna su sejet singbu puraga laklaga angang singna toilet tholakpa oiraga pisinba ngaiba sisu karamba wakhal khukhano amadi isa singna karamba wakhal gi pomit kanghalibano isa sing mangba natana kari su henba lairoi mahiroi mangba haibasi Pumang mangbu khonai haibadu oigani haina sifongdoki wahangsegi pakum mathang manau kaidana sejet amada fazana itholaga room number 4 tharaga mairoi singa pairamba haibisi exam center gi manungda asoba khutpu ama lairabra haibigi singna ba laire hena singna nenga oiribadi sililang divisingi mobile phone o sida surrender tawgodabani hairabasu center kharadadi adumak
koimet metuna leramba desamna thengnare masina atoppa sengna sumna tawjariba center kaya amasu mamaida hamuk tasinmani matuna amuk hana tawbiginu haina su desamna appeal torakli makasa tarak poina to papomna chief minister na lamtha ki Imphal Maugi MST bus ta passenger taru khaktamak tongba yaure passenger yamna tongba tongdabadi nomagini service ti leptana tawkigani transport official mamang thagi kunga mathoida BJP na lusum Manipur gi anawa lenga wasak lokiba numit maktagi hauraduna Southern Angami Public Organization sapona Nagaland ga Manipur ga tainaba ngamkai manakta leiba casual sadagi Manipur gi permanent structure amasum deploy torakpa armed personnel sing lathokadabani haiduna Mars kuntra ga matoi fawus atakiba banna pirakpa sapudagi kharada oirabasu sapanabagi pandang loinana maugi miyamna khudong saba pinerabi damak public transport service oina haudokiba Imphal dagi mau fawgi MST gi basta sunatagi passenger taru khaktamak tong yaure haina pausna palakli atopa pomna price list thetabasing action lauragani thangal kaithil lairiba langyonba dealer singna price list theatrabadi makoigi matakta lokhatpam thokpa action lokhalagani haina Manipur lenga ki West and measures loisangi controller Robertson asiamna phongdokre se minister gi miyang makhara miyamda lang laufam thokpa mamalda phangananabagi pandamna ngasi langi dealer singa loisanga siga official singa gi marakta mifam ama pangthokre haidi mifam asida langi price list theatnabagi matangda makhatana thasi ki taragomdoida amuk hana khanagani haibaga loinana thorang asi handloom gi puthok libisingi damak paikhatpani haina spouse na palakhi atopa pawmana IRV sub inspector harper senaba mi fare Itanagar police headquarter da posting tadun Leiba IRV sub inspector ma harper senaba mi Arunachal Pradesh police na fawangam khari Arunachal police ki makok thumbu officer amana hiramasiga mari leidana phongdokibada leikidraba Sibu George Koba sub inspector adu Kerala dagini mangarang masagi quarter da hatoktuna thamnamani pawji hek phangbaga Itanagar police na case malakotuna thijinbagi thabak sataba hokibani police na farba mi adugi manungda anina West Bengal gi Barakpur gi fakibani duga amana Assam gi Lakhimpur district gi fakibani amadi mi hatpagi thautuk sijinakiba thanga masu recover tawre hari atopa pawmana sarkar gi asoiba policy ni school fagat hansi mission fail ohengadore konjeng kokfai gumna oja singdi nangal da marum thugadori Manipur lenga na lokholakbi school fagat hansi eba mission asi state asida lairiba mipum khudimar afaba khongthang ni haina thagat naribani state asida lairiba sarkar gi school khudimak nomagi si tharakpada natana class 10 amadi 12 ki parikya da pass tawgi masing aduki matik name tharakpa private school ki mahiroi singna position holder lorakpada natana pass tawgi sangso aduki matik wang khalakpadagi su Manipur sarkar na lorakpa warep amagi matungina Manipur da lairiba kendra humfu gi manungda kendra amamamda sarkar gi weba model school amamam lehenana ba khongthang su lokhakhre adubo sarkar na lokholakbi school fogan hansi haiba mission asidi fail weba ka manare haina phongdok narakli wafam siga mari lainana pauksi asina Manipur da lairiba school khudingmakta koina satuna yengsiluba matamda bendabagi wakat kya amasu thok narakli hairiba wakat singa sigi manungda lakliba wafamdi state asida lairiba kendra khudingmakta school amamamdi model school oina semgatkani haiba sarkar gi warep laizaragasu model school ni haina lakthokraba school singa dugi infrastructure di atuki matik pibam sokningai gi mawongda lairi award oja kya amasu mayuk naraga lairi maraksida Manipur sarkar ni English singa niga taraga mapan gi March manga da thokiba order amada oja saniga humdraga mathoibu assistant headmaster amadi head mistress da promotion piri haidun rokhoki adobe state asida lairiba sarkari schools masingdi sahungi mataktani amasum luraklibu wafam de assistant headmaster da promotion pikrabo oja singa duda headmaster gi in charge oina puhali headmaster amadi head mistress ki in charge oina puhaliba oja saniga humdraga mathoidugi manungda oja ayamana retire tawkhibadi haujikti regular assistant headmaster asi sunatagi kun khakta ngaure Manipur sarkar gi makhad leiba school sahumlong asida assistant headmaster kunna headmaster gi sas puraga leibi ki mathakta regular headmaster haibadu thambidabadi assistant headmaster sunataba senior oiraba oja singda headmaster gi sas puhalli haina phongdok narakli atopa pawmana MLA Arun Kumar gi mathakta election petition file tawkhre tarani thusuba Manipur Legislative Assembly Mikhal da wangkai kendra da JDU gi merep oina mai pakraba thangjam Arun Kumar gi mathakta mahakalamba oikiba BJP gi merep Okram Henary na ngara High Court of Manipur election petition ma file tawkhre
Okram Henry Namaki, Council Kutanga High Court Taki election petition Aduda, Tangzam Arun Kumar Handak Pangtoki Assembly Mikalda, Mede Winabaki Damak file Toki election, affidavit to the Aranba information Kayare. People's Representative Act 1951 Yimatung in Aranba Tawong Taliba Muasing disqualified Togodavani Hivigi, war rules in election petition Adu Yawi Hadi. Panbayabri Supreme Court ki mekhi su election affidavit aranma thawong chathabagi case tha taruk fawgi manungda loisinggadabani haiba direction mamangna piba laikhrabani loisilakpoina yamna lebak thiba pawmana night shift duty taribi staff sing mathakta inquiry chathabiyo haina se minister taksingkhre oinam nongthumum lekai digi mathang rongmai sei yangkhai gamapan mapuroiba ji angau tombi rongmai leikidaba thautoki matang oinam maira pai biluf oinam Bisnupur district ki mekedi ngasi se minister memorandum pisinduna oinam primary health center da mas kun gatre ki numidang da night shift duty takibi staff sing mathak inquiry sataduna mara lebising action lokat piu haina taksingkhre se minister da pisin kiba memorandum maduda hairibana mathang Rongmai Hariba Muasi Hokiba Mars Kungatreta Sor Honba Nungaiti Habidigi PAC Oina Pukalaki Adobo Hospital gi night shift tariba staff sing Kauda Tamandabadi Bisnupur Pukalakpada Hospital Yowungamdana Lambita Lakidrava Matang Rongmai Oinam the Leiba Comprehensive School morning shift mother Wina Tabaktawi Aduga daily shiftana school Asimaktada Malikam sweeper Wina Tabaktawani Taudo Ursigi Matana Hokiba Mars Kuntrada Oina Maira Pai Bilufna Sindun Oinam the Labour Club Association Amazon Organization Singi Oiba Atuba Mipam Pamdano Warep Kaloki Mipam Maduna 24/7 Haina Tariba Primary Health Center as in Numidang Pung Taradiki Ayupumanga Fabagin Manung the emergency patient sing Pukatbada staff singna Tong Hang the big cases Yana Tori Maramaduna Hiramasi Mari Lainari Bisina Miyang Sangbiduna Sangbiu Hainasu Apple Toki Mipamaduna Lokiba Warep Singdi, Matang Romai Lakidaba Taudo Duga Mari Lainana Bisnupurgi, CMO na Lusingba Inquiry Committee Ama CM Laga, Lebaktiba Taudo Tokiba Numit Mars Kungatreki Numidang duty takiba staff sing matakta inquiry setaduna Marale Bising Matakta action lokapiu. PAC Oinam Lefam Tokpa staff sing sooner lehanbiu. Male doctor Ama Hana Lady Basiki Matakta Atopi staff happy Amasum Maleness Ama Atuba lehanbiu. Emergency patient singi life saving drugs in primary health center asida phanganbiu ayus LFT anigi OPD magi block ta phamanbiu primary health center amada laigidaba darkar laiba khusukulai sing suna lehanbiu loinana thawai mangli basigi tokom thokpa sing sakana tabiu demand sing adu thasigi kungi pung mari fawgi manungda thabak to on thokpiu saiki Atopa Pawman Orishagi journalist Ama Nilagiri Police Station corruption Satavaga Mari Lenana Pawfung Lubagi Hospital gi beta Sen Punduna Layingli Yamna Tamu Super Taudo Ama Oina Orishagi Balasore District Leiba Nilagiri Police Station corruption Satavaga Mari Lenana Pawfung Lubagi Tamak journalist Ama Police na Fargo Hospital Sen Punduna Tamkre Taudoxi Mari Lenana State Adugi Police ki DGP na inquiry Satana Pakankre Balasore Leiba local media amagi Paumi Loknath Dalaina Nilgiri Police Station corruption ki thawong kya sathare haina Pawfung Lubagi Dama Police Station adugi personal cinema pu faraga kian khangan bagi thawong kya sathakibani haina Pawsna su phongdorakli source aman hairibadi Paw do phone Lubagi Dama hokiba yumsakation numiki ayukta Nalagiri Police Station amhakpu kauraba matungda home guard personal amada Saiba Amasum Fu Saibigi Tawong Kya Sathai Haina SARS Kya Toki Loidana Police Station Adugi personnel Sina Makpu Tamtina Pubri hospitalized Toki Sohari Dalai Hospital Laying Sataba Matana Maki Makong do handcuff Toraga Sien Aman Amuk Pulaga Hospital Gibeta Tami Mano Hospital Gibeta Sien Pulaga Taraga Leba Dugi photo do social media the viral Urakiana Paus na Fondorakli Duga Hosiko na Dimia Paus Matasa Lucinjaragi Amasum Patosa Giva Sokibalan Kibi Yaros Mamanga Figani Matamatam Giba Marubi Pausing Sumam the Lepalate and update Pizaraki Hainisu Senel Sigi Makedi Miam Tamzari and thank you.